isilnausing RIMS ti mongfam ni RIMS tabu pusan giba taragadi hingna amta thogla aroi khara thuna si hange hai taragadi RIMS to oina pusan biro RIMS thingjan gadabani thugai gadabani doctor phu gadabani phu ridu chumlabani ko kaimta haiba nate adagi kaimta tamak panate sel no oirini sel na taurini hairambam mayam ko adagi apombani cancer ni kaina RIMS da natra manipur gi doctor na hairaga guwahati da satla kandalu pasani yang khai piba goli yama sabada phakre kaina tongan ba wari mayam am share torok pa isil no mayam do akhoi gi RIMS thingja loina to badagi haitre hairabdu di phare RIMS ki doctor singna somu akhoi mi hat pa se matam khara lepsa re akhoi mi sibagi changse khara hanthana ba akhoi ongtung lapna leijarage aina numit nini khatang RIMS thingjan ba matam da kana kana gi ngasai gi law khongamba mayam do mapun sida ain lo khangdaba padaba mayam do doctor phuba matam da ain lo khangamdaba mayam do madu ain lo amuk phakat na re eba akhoi gi doctor na bu mi layengdaba yabro masi ain gi against ani section adukta IPC gi section adukta adagi BNS ko Bharatiya Nyaya Sandhita adugi section adukta si hairi ye thingba yadi ye hospital thingba yadi doctor na kedu bi layeng oidoine na amuk ka ngasai gi kano tawrakanda phatte haibado hangdaba yaroi na tawnadana amuk hangdore e sumbro sine leiriba condition se haijaning bati akhoi gi da leiri se khoi gi praja singa khoi gi doctor singa RIMS ki doctor singa haira se handa kisi gi wena sida leinari ba mari sidi akhoi gi Romio Juliet ka se namdana ka kana go mena khaidok na biraba madui matamda awa basi khang mangamdadana lapthok na kibagi awa basi khang mangamdadana haitare ko madu amuk hanjana da ba yaroi tawraga tawbai mong du yam mandro aduna aina haijaning badi chongdringai da tafam hana yengba ma darkar oi haibadune sinlausing aina ga sidai da sinlausing da si leibane sinlausing leiriba reality do sumai leibane sini sine ka haibase aingon da phawo onsan birapa yauri neba natra haidi doctor na private practice toba adagi sarkar da su puba adugi matang daga haibado madugi poto sinlau khatang na tie amathakta leiriba hospital du salairiba sarkar ko moi mayam do adu su akhoi gi mihot singne akhoi marakta leiriba mi singne moi khangdaba na ti open secret ne adubu pura heta thingjandirbe maram se kari gino hayab kanda madu thingjalu kanda akhoi gi sinlau singne wadoi se haibase sarkar na khangeba kari gino maram di private loina thingjanba taragadi natraga private thingjan ba haibase hospital lu thingudaba taraga su specialist natraga super specialist sing du chatpa yaroi na loina thingjan ba taraga di private ki hospital sing du thingba ga sapmana doine ba madu to ba taraga di akhoi gi patient gi lot se RIMS jenim sarkar gi le is loina private ta su sik mayam chatlam ba do madu su pulap oina laktoine ba upai leitramni na aduda lot tu puba nga moidoine ba leiriba hojik leiriba existing infrastructure sina adagi kana kana go man hairi as akhoi gi khusu khulai su apha apha mayam leirabani RIMS asida jenim asida kain hairi PET scan aina haibado adui machine do leibraba cancer gi haksangi tongan tongan ba part sing da akhoi gi sando khrabra aina yengnaba akhoi gi machine na mane ba suk chaw khraba institute sing sida hojik ki hairiba RIMS or jenim sida leibraba PET scan haiba machine do icham chamba aduna ta even blood ki test ta phawba available oidaba yaurieba adagi akhoi gi test to ba matam du dam numit kuina ngainari do amuk ki hana kuina ngai doine aduguma mayam angle mayam mani madu ngai doin haise kari gi ngasai infrastructure do mayam watliye aduna khoina chongdringai ta tafam yengdana khudak ta thingjalu ba taragadi waga doise doctor singdu na tiye akhoi gi sinlaw singdu wa toine haibado madmaina ka ina hairu basidane akhoi doctor gi mi changjang khabani na tawdana ingonda ko onjan bi basu yaurieba ko sinlaw sing wa doise khoi sinlaw mayam ne doctor singdu gi NPA ka hairi NPA lising trama kun kunthra to lokti mathak ta hapado madu lawra roige non practicing allowance habidi atop mafam da practice to ba ya dana ben sel lawrin haido adu lawra roige adudi sel si lawdabi da tokthok ga khoi phajana practice to ragen to khagadi kamai to ba natraga sarkar gi rupa lakh ani makhai mu kai bu piba tolop to madu noi tolop se lawra roi thabak se pura heta tokthok age haira kanda private toina fully practice to khiba matam da rupa lakh tara thama da su tan khini ge illegal oiba mong da natte ko nium naina nium gi matungina mana yengba patient singi madu gi matungina yeng matam da rupa lakh tara thama da ilai laina dum tan khini ge hairiba super specialist or specialist mayam do adudi phare nakai sengna tokthok gen to khiba matam da ne hojikti at least pharasu phatrasu akhoi gi sarkar gi hospital da su moi gi matam sing leibani na akhoi sel nong paijada ba upai lejada ba sing di hojik su dum chatlaga moi da yengba phangi do madu su chungpang phango oidoine ba amasu
pura heta to again tokthokhi taragadi chance sunglei leroidoini private ta natadi sungya mag yara roidoini sungya pura 0% ne lerakadoi sarkari hospital da kanam lem horoidoini maramdi potential leibani na miyoi base sel da chopi di hai mayam na ko sel da chopai wana teba nang potential am leiba taragadi nang sel su tanba ngamba mayam gi seba su toraga tanba ngamba oiba taragadi adoi taragadi kaidobe e som da chatloidoina khalakpa tabane ba car am leiba matam da doctor ni mag discount piece ne pirakte ba ko aduna isil lausing chongdri ta phamma hana yengba ma changi haiba duneba natragadi ngasai gi Romio ga Juliet ka namna khaidokna bagi mawong do adui phibam da ta khiba khanghoroi doine mangja doisina khoi isil law leiriba ina gadi yam nungsi jabe isil law mayam do madu mayam dune aingon doina ko onsan biganu aseng badu smile leiba noi leiba dune na point out to jabare ba aina haibas da kari lan ba yaurige adi sakka i sak takhatli wari sanaba nungaite haiba dude madu aisu yai adu mami mayam ma yaugani mafam khuding makti yaugani mafam khuding makti yaugani office khuding makti yaugani office amada file table amada ge atop table am chatpa da khoi selfie dana chatpa karam office lege manipur da madu loina thingjan khrabro phuba yei ba taw khrabro amtang haibiyo ba aduna isil nausing no waga da do oi sumai sumai leibanin he haira kanda ai gi site ke ina khangjaba khara do share tawjaba dune pros and cons kari ke lege phan ge hai tar ga di sarkar gi setup to hana madu improve tawna ba sarkar do ina hana taksan ge damne rims jenims out to unview doctor hengat unview adagi nurse hengat unview technician hengat unview leiri ba staff hengat unview ko adumaina capacity to intake capacity hengat unview khuju khalai su na thamdriba kari gino pet scan lei bro ko sumba mayam ama nat pet scan khatang ina isum hailere atei jus leitaba mayam leibani madu mayam to hana suna thambiyo na taksan gadab to madui mohta doctor na sel adu tan khre adu to khre tali do illegal oiba mong da talagadi law da ain da hujik khoi ki layengdaba yaba natte ain gi against ani layengdaba haiba se kan thigana do adumaina ka law do khangbani law do thigat piyo ba illegal oina nattaba mong do practice pura ha ta tawleram targadi madumaina yamna ka hen sing du di warak piyo ba warak jasano ba lona adu haijabane isil nausing aingonda mon sanbi badu kari ginu ai khatang natana doctor amana sumai leibanin he sini ne isil nausing ne he hairu khudingi yekna badon to bodo madu tokpiyo haibadune Romio Juliet takhini thank you everyone